Manipur Naushamari YouTube channel asida wali tabiriba amadi yengbiriba khudimakpu bisanta pukrambamna taram nokchapuluinena nolokna khurumjari changkhidraba yum hariba wari asigi marisuba tangkak asi mayam punamuk taminarsi wari asi tahanjadringi mangoinena mayamda karigumba amata ningsingjari madudi writer amadi narrator isamak anaba yorokpadagi wari asi matam chana thakachaba ngamjadre masigidmakta mayamna warobidnaba Hanna Singari, Wari Si, Mayampuna Mutaminarsi. Hello guys, Rami Cycle have a game amazing offer and rewards for Lakri. Rami Cycle have a game 100% safe order Adonable Ligan Gaming apps Amani, Masidasida, Adomadungi has a skills in Utopidana, Games is Hanabidana, Games to the Pisatan Biagani. Rami Cycle have a game safe and secure order apps Amani, Masidasida, 1 core active players and Lagani, Kariguma Adona, Gamasi, Sanaviva Hitavatarbasu, practice games and Viduna, Yanalan Tambayagani. Masidasida, EP deposit of the Kudong Sabsu Lagani, Amadi, ATM phone pay credit card debit card asin Bakayada deposit of Yagani, Amadi, Ahanda deposit of Matanda, welcome bonus winner, 2,000 rupees Fangani. Pare at the different mayam, description the PD link at the Tangan Birga download to Biro, Aduga, Ahanda deposit of Matanda, welcome bonus winner, 2,000 rupees to Fangani. This game is subject to financial risks, requested to play with your own responsibility and OS. Maruna Tholokpada, Mahaki Marup Tomsado, Magi Mayum Changlakpada, Maruna Tina Raduna Kori, Itau Tomsa, Tomsana, Itau la Piram Ledana, Aidi, Itau Lakani Habese, Hana na Kanglabani, Maruna, Itau, Aigi Kuladubu, Amuta Kanbiyu, Itau na Natravadi, Kuladusu, Kanvangam Lidori, Aduga, Aigini Habida, Kanasulati Itau Natana, Tomsana, Adumna Hagan Itau, Ainingam Liba Makai, Itau Gimating Pangani, Nahanwai, Tobangam Kidrabasu, Haujik Mabu, Aina Soidana Lusilaga, Mahaki Tawaina Santi Fangalagani Maruna, Itau Natana, Atai Kanana Sungamloy, Ado Itau, Ai Itau Giyum the Changlu Rabani, Nupi Masa Amana, Itau di Haying Halakani, Hayobagum Tawi Tomsana, Mayeki di Ai Haying Halakadabani, Adubu, Aigi Komlen Manglanda, Layo Kraba Isanupa Rokido, Laklaga, Asum Hairami, Ipa Ibungo. Nasagi Tawaina, Lairam Lenda, Chatpangam Dribase, Ipa Ibungona, Amuta Chatpangam Biu, Mamangaida, Saunakiva Kia Lerabasu, Nasa Amadi, Tamgi Pakang Sing a Sibukan View. Ipana Jing the Laktuna, Jiru Kulgi Awaba Sibu, Kokan Biu, Amadi, Aibu Santi Pangan Biduna, Laire Pakta, Ing Lehan Biu Ipa, Aduga Rohigi Tawai Busu, Mangan Biduna, Laire Pakta, Chatpangam Kidraba. Makui busu chatpangam hanbiyu haiduna ichanupaduna hairangbagi aigi thabak ado hundoklamduna laklibani marungna adudi fari taw hokhiba matamda rokigi machanupa amaga machanupi amaga leikhibuduna tawgadabani haibadudi ichanupadudi kadaida leikhrabage tomsana itaw adugi angang ado aigi ichanupi amana yokhibani adugi manakta chatsi nupi macha adudi Aigi Sida Lariba, Nupi Masa Asini. Asi Haiduna Marung Amadi Tomsa Anido, Tomsagi Mayum Tamda Changnak Lami, Somdana Rosando, Mikap Tholokpada, Manakta, Magi Marup Toibado, Leram Ki. Rosanna, Baitoiba, Haina Toibabu, Haudokli. Toibado, Wakal Lakladuna, Rosan Mabani, Consinaduna Kamine, Matamduda, Sampava Nupa Adu Laklaga, Hairei, Ibungo, Haujik Nakoyeni, Wakal Lakpa Fare. Navani, Siki Ka Sidagi, Hendorakanu, Nakogi Namanaba, Anina Lehoba, Adugi Manakta, Mi Karawangba, Mingo Nupa, Adugi Minki Gobage. Toivana, Yamba, Makoi Oidubanatro. Sampava Nupa Aduna, Makoi Omgi Manunda, Amadi, Lake Kidre. Why Sitaba the Toiva Amadi Rosando, Angakpa Amagalunena, Mamit Irasilai. Nupa Aduna. Aina Hiva Misak Adugi Maming Hero. Toivana, Jekobani, Adukadorogi Yamba. Nupa Aduna, Mahaki Popa Mapagi Min Kangbra. Toivana, Kambakobani, Kadorogi Yamba. Asumna Wadi Sanari Kan Sida, Ruhigi Tawayadu, Lakpagi Saum Pangladuna, Nupadu, Chatkirami, Aduga Nupaduna, Asumna Herami, Nakoyani, Kanabasuki Ganuko, Aduga Navani na Ladiva, Ka Adudagi, Hendorakanu, Natravadi Navanisu, Tawai Mangani. Asi haramduna nupa ado chatkirami somdana hantoina wa hairaklami bai nosung alabanina akhoi chiru khulche thadotuna charase
ꯖꯦꯛꯅ ꯚꯥꯏ ꯑꯗꯨꯁꯨ ꯌꯥꯔꯣꯏ ꯔꯣꯁꯟ ꯍꯣꯏꯁꯨ ꯃꯐꯝꯁꯤꯗ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯃꯣꯏꯕꯨ ꯊꯤꯗꯨꯅ ꯄꯨꯟꯅ ꯍꯟꯃꯤꯟꯅꯁꯤ ꯍꯟꯊꯣꯏꯅ ꯁꯤꯔꯝꯒꯅꯤ ꯍꯤꯡꯂꯝꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯕ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯔꯝꯅ ꯊꯤꯒꯅꯤ ꯋꯥꯔꯤ ꯀꯌꯥ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯖꯦꯛꯅ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯌꯥꯎꯗꯅ ꯑꯩꯗꯤ ꯍꯟꯕ ꯉꯝꯂꯣꯏ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯅ ꯍꯪꯂꯛꯂꯕꯗꯤ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯅꯤ ꯍꯟꯊꯣꯏꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦꯅꯦ ꯖꯦꯛꯅ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯁꯤꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯤꯃꯤꯟꯅꯕ ꯇꯥꯕꯅꯤ ꯍꯟꯊꯣꯏꯅ ꯅꯪ ꯂꯩꯒꯦꯁꯨ ꯂꯩꯍꯧꯔꯣ ꯑꯩꯗꯤ ꯍꯟꯈ꯭ꯔꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯟꯊꯣꯏ ꯑꯗꯨ ꯊꯣꯛꯂꯛꯂꯗꯨꯅ ꯂꯝꯕꯤꯔꯣꯝꯗ ꯂꯥꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯁꯛꯎꯗꯕ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯆꯥ ꯅꯪꯅ ꯆꯠꯂꯤꯕꯗꯣ ꯀꯔꯤꯁꯨ ꯊꯣꯛꯄ ꯉꯝꯂꯣꯏ ꯑꯩꯈꯣꯏꯁꯨ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯄ ꯉꯝꯗꯅ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ ꯑꯗꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯊꯤꯖꯤꯜꯂꯨ ꯃꯁꯝ ꯃꯅꯥ ꯐꯥꯕ ꯅꯨꯄꯥꯗꯨꯗ ꯍꯪꯉꯨ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯌꯥꯏꯐꯅꯕ ꯂꯝꯕꯤ ꯃꯍꯥꯛꯅ ꯇꯥꯛꯂꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯕꯨꯁꯨ ꯁꯥꯟꯇꯤ ꯑꯣꯏꯍꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯑꯗꯨꯁꯨ ꯃꯥꯡꯈ꯭ꯔꯕꯗ ꯍꯟꯊꯣꯏꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯗꯨꯅ ꯖꯦꯛꯇ ꯀꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯑꯩ ꯋꯥꯈꯜ ꯊꯦꯟꯈ꯭ꯔꯦ ꯑꯗꯣ ꯁꯝ ꯐꯥꯕ ꯅꯨꯄꯥ ꯑꯗꯨ ꯊꯤꯔꯒ ꯃꯉꯣꯟꯗ ꯋꯥ ꯍꯪꯂꯕꯗꯤ ꯁꯣꯏꯗꯅ ꯈꯪꯕ ꯌꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯊꯤꯕ ꯍꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯔꯨꯡ ꯑꯃꯗꯤ ꯇꯣꯝꯆꯥ ꯑꯅꯤꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯌꯨꯝꯗ ꯂꯥꯛꯄꯗꯨ ꯌꯧꯔꯕꯗ ꯇꯣꯝꯆꯥꯅ ꯏꯆꯟ ꯇꯣꯝꯕꯤ ꯅꯪꯕꯨ ꯂꯩꯕ꯭ꯔꯣ ꯍꯥꯏꯅ ꯀꯧꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯏꯆꯟ ꯑꯗꯣ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯛꯏ ꯇꯥꯇꯣꯟ ꯂꯥꯛꯂꯤꯕꯣ ꯇꯣꯝꯆꯥꯅ ꯂꯥꯛꯂꯝꯂꯤꯕꯅꯤ ꯑꯗꯣ ꯏꯆꯥ ꯅꯨꯄꯥꯗꯤ ꯂꯩꯕ ꯎꯗꯦ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯏꯆꯟꯅ ꯇꯥꯇꯣꯟ ꯃꯥꯗꯣ ꯂꯝ ꯀꯣꯏꯕ ꯆꯠꯈꯤꯕꯅꯤ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯇꯤ ꯁꯨꯈ꯭ꯔꯕ ꯃꯥꯜꯂꯦ ꯇꯥꯇꯣꯟ ꯇꯣꯝꯆꯥꯅ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯒꯦ ꯀꯔꯤ ꯂꯝꯗꯕꯨ ꯆꯠꯂꯤꯕꯅꯣꯅꯦ ꯏꯆꯟꯅ ꯍꯜꯂꯛꯀꯗꯕ ꯅꯨꯃꯤꯠꯇꯤ ꯈꯪꯗꯦ ꯏꯁꯤꯡ ꯆꯥꯏꯕꯤ ꯌꯦꯡꯕ ꯆꯠꯈꯤꯕꯅꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯇꯣꯝꯆꯥ ꯑꯃꯗꯤ ꯃꯔꯨꯡ ꯑꯅꯤꯗꯣ ꯌꯦꯡꯅꯩ ꯑꯗꯨꯒ ꯇꯣꯝꯆꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯂꯝꯗꯅꯤ ꯍꯥꯏꯕꯒꯦ ꯏꯆꯟꯅ ꯃꯣꯏꯅ ꯍꯥꯏꯔꯝꯕꯗꯨꯕꯨ ꯆꯤꯔꯨꯈꯨꯜꯗꯅꯤ ꯍꯥꯏꯔꯝꯕꯅꯤ ꯇꯣꯝꯆꯥꯗꯣ ꯐꯤꯡꯅ ꯍꯥꯏꯔꯛꯏ ꯂꯣꯏꯁꯜꯂꯨ ꯏꯆꯟ ꯇꯣꯝꯕꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯆꯥꯗꯣ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯤꯔꯨꯈꯨꯜ ꯇꯝꯅ ꯂꯥꯛꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯖꯦꯛ ꯑꯃꯗꯤ ꯍꯟꯊꯣꯏ ꯃꯈꯣꯏ ꯑꯅꯤꯅ ꯊꯤꯔꯛꯂꯤꯕ ꯁꯝꯐꯥꯕ ꯅꯨꯄꯥ ꯑꯗꯨ ꯐꯪꯂꯕꯗ ꯖꯦꯛꯅ ꯍꯥꯏꯔꯛꯏ ꯏꯌꯥꯝꯕ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯃꯗꯤ ꯀꯔꯝ ꯇꯧꯗꯨꯅ ꯑꯩꯈꯣꯏꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄ ꯑꯁꯤꯅ ꯀꯅꯥ ꯑꯣꯏꯔꯤꯕꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯏꯌꯥꯝꯕ ꯅꯅꯥꯎꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏꯅ ꯑꯋꯥꯐꯝ ꯑꯁꯤꯗ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯀꯥ ꯍꯦꯟꯅ ꯈꯜꯂꯨꯗꯦ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯌꯁꯀꯨꯜ ꯀꯧꯏ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯋꯥꯏ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯈꯤꯕꯅꯤ ꯃꯇꯝꯗꯣ ꯑꯩꯅ ꯆꯍꯤ 14 ꯁꯨꯔꯛꯄ ꯃꯇꯝꯅꯤ ꯑꯩ ꯌꯨꯝꯗ ꯂꯩꯇꯦ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯔꯣꯍꯤꯗꯣ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯝꯕꯒꯤ ꯋꯥꯔꯤꯅ ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥ ꯑꯃꯗꯤ ꯕꯕꯥ ꯇꯣꯝꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯔꯣꯍꯤꯒꯤ ꯊꯋꯥꯏꯗꯨ ꯃꯇꯧ ꯀꯔꯝꯅ ꯐꯥꯖꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯈꯟꯅꯗꯨꯅ ꯂꯩꯔꯝꯈꯤ ꯔꯣꯍꯤꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯔꯣꯍꯤꯒꯤ ꯊꯋꯥꯏꯕꯨ ꯆꯜꯍꯟꯅꯤꯡꯕ ꯄꯣꯛꯈꯤꯗꯦ ꯑꯗꯨꯅ ꯑꯩꯅ ꯏꯄꯥ ꯃꯔꯨꯡ ꯑꯃꯗꯤ ꯕꯕꯥ ꯇꯣꯝꯆꯥ ꯑꯅꯤꯅ ꯁꯥꯔꯤꯕ ꯋꯥꯔꯤꯗꯣ ꯂꯣꯏꯅ ꯇꯥꯈꯤ ꯇꯣꯝꯆꯥꯅ ꯏꯇꯥꯎ ꯔꯣꯍꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯎꯄꯥꯏ ꯑꯅꯤꯈꯛ ꯂꯩ ꯃꯔꯨꯡꯅ ꯀꯔꯝ ꯇꯧꯔꯒ ꯏꯆꯥ ꯔꯣꯍꯤꯅ ꯀꯔꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯒꯦ ꯇꯣꯝꯆꯥꯅ ꯏꯆꯥ ꯔꯣꯍꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯌꯨꯝ ꯑꯗꯨ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯄ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯑꯃꯗꯤ ꯔꯣꯀꯤꯅ ꯊꯝꯂꯝꯂꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯆꯥ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯊꯋꯥꯏ ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯑꯁꯤ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏ ꯃꯈꯣꯏꯅ ꯔꯣꯀꯤ ꯑꯃꯗꯤ ꯔꯣꯍꯤꯒꯤ ꯃꯆꯥ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯌꯁꯀꯨꯜꯗꯣ ꯃꯊꯃꯣꯏꯗ ꯄꯨꯕ ꯉꯝꯗꯕ ꯆꯩꯅꯥ ꯑꯃ ꯄꯨꯔꯛꯈꯤ ꯔꯣꯍꯤꯅ ꯂꯩꯈꯤꯗꯕꯒꯤ ꯋꯥꯔꯤꯕ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒ ꯌꯨꯝꯕꯥꯜ ꯂꯝꯕꯤ ꯊꯝꯂꯝꯕꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯊꯃꯣꯏꯗꯨꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯌꯁꯀꯨꯜꯅ ꯏꯄꯥ ꯑꯃꯗꯤ ꯕꯕꯥ ꯇꯣꯝꯆꯥ ꯑꯅꯤꯅ ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯩꯁꯨ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯆꯠꯇꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯇꯨꯅ ꯔꯣꯍꯤꯒꯤ ꯊꯋꯥꯏꯅ ꯁꯥꯟꯇꯤ ꯑꯣꯏꯕꯗꯣ ꯑꯩꯒꯤ ꯏꯃꯤꯠ ꯑꯁꯤꯅ ꯌꯦꯡꯖꯗꯨꯅ ꯃꯍꯥꯛꯀꯤ ꯃꯩꯆꯥꯛ ꯑꯁꯤ ꯀꯣꯛꯆꯔꯒꯦ ꯑꯗꯨꯅ ꯅꯆꯥ ꯆꯠꯆꯒꯦ ꯍꯥꯏꯅ ꯌꯁꯀꯨꯜꯗꯣ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯃꯔꯨꯡꯅ ꯏꯆꯥꯅꯨꯄꯥ ꯅꯄꯥ ꯑꯩꯅ ꯂꯥꯟꯈꯤꯕꯅꯤ ꯏꯆꯥꯅ ꯔꯣꯍꯤꯕꯨ
ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯏꯄꯥꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯄꯥ ꯑꯩꯅ ꯂꯥꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯄꯥ ꯃꯔꯨꯡ ꯑꯃꯗꯤ ꯕꯕꯥ ꯇꯣꯝꯆꯥ ꯑꯅꯤꯅ ꯍꯥꯏꯔꯛꯄ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯁꯛꯈꯪꯗ꯭ꯔꯕ ꯅꯨꯄꯥ ꯑꯅꯤꯅ ꯌꯨꯝ ꯑꯗꯨ ꯃꯩ ꯊꯥꯒꯦ ꯇꯧꯔꯝꯕꯗꯒꯤ ꯑꯩꯅ ꯎꯔꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯎꯇꯨꯞꯅ ꯊꯣꯝꯗꯨꯅ ꯋꯥꯟꯊꯍꯟꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯕꯕꯥ ꯇꯣꯝꯆꯥꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯧꯈꯤ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯔꯤꯀꯥꯟꯗ ꯔꯨꯍꯤꯒꯤ ꯊꯋꯥꯏꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯄꯨꯝꯕ ꯃꯍꯥꯛꯀꯤ ꯈꯨꯠꯅ ꯄꯥꯏꯁꯤꯟꯈꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯅꯈꯣꯏ ꯑꯃꯨꯛ ꯂꯥꯛꯈꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯔꯤꯀꯥꯟꯗꯨꯗ ꯔꯨꯍꯤꯒꯤ ꯊꯋꯥꯏꯗꯨ ꯂꯥꯛꯇꯨꯅ ꯌꯥꯁꯀꯨꯜꯗꯣ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯏꯆꯟ ꯃꯔꯨꯡ ꯇꯣꯝꯆꯥ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯇꯨꯁꯦꯝ ꯈꯨꯜ ꯌꯧꯔꯛꯇꯨꯅ ꯃꯔꯨꯡꯒꯤ ꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯉꯝꯈꯥꯏꯅꯨꯕꯨ ꯀꯧꯔꯛꯏ ꯉꯝꯈꯥꯏꯅꯨꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯉꯝꯈꯥꯏꯅꯨꯅ ꯏꯄꯥ ꯍꯜꯂꯛꯂꯕ꯭ꯔꯥ ꯃꯔꯨꯡꯅ ꯍꯜꯂꯛꯂꯦ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯜ ꯑꯃꯗꯤ ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯀꯟꯕꯤꯕ ꯉꯝꯒꯗꯕ ꯅꯨꯄꯥꯗꯨꯅꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯇꯝꯒꯤ ꯄꯥꯈꯪꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯏꯆꯥ ꯖꯦꯛꯄꯨ ꯃꯇꯝ ꯀꯨꯏꯅ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯁꯦꯟꯅꯔꯛꯂꯤꯕ ꯖꯦꯛꯀꯤ ꯃꯃꯥꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯔꯨꯡꯅ ꯃꯈꯣꯏꯕꯨ ꯇꯥꯛꯏ ꯃꯔꯨꯡꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯏꯇꯥꯎ ꯃꯇꯧ ꯀꯔꯝꯅ ꯏꯆꯥꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯊꯋꯥꯏ ꯀꯟꯒꯅꯤ ꯑꯃꯗꯤ ꯔꯨꯍꯤꯒꯤ ꯊꯋꯥꯏꯕꯨ ꯀꯔꯝꯅ ꯁꯥꯟꯇꯤ ꯐꯪꯍꯟꯒꯗꯧꯔꯤꯕꯒꯦ ꯇꯣꯝꯆꯥꯅ ꯏꯇꯥꯎ ꯃꯔꯨꯡ ꯋꯥꯔꯤ ꯑꯁꯤ ꯈꯟꯅꯕꯗ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯑꯃꯗꯤ ꯇꯨꯁꯦꯝ ꯈꯨꯜꯒꯤ ꯈꯨꯂꯥꯛꯄꯁꯨ ꯌꯥꯎꯍꯟꯕꯅ ꯐꯒꯅꯤ ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯃꯔꯨꯡꯅ ꯆꯠꯇꯨꯅ ꯇꯨꯁꯦꯝ ꯈꯨꯜꯒꯤ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡ ꯂꯣꯏꯅ ꯇꯤꯜꯂꯕꯗ ꯇꯣꯝꯆꯥꯅ ꯍꯥꯏꯔꯛꯏ ꯊꯕꯛ ꯑꯁꯤ ꯇꯔꯥꯏ ꯇꯔꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏ ꯏꯆꯥꯅꯨꯄꯥ ꯖꯦꯛ ꯑꯁꯤꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯀꯅꯤ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯏꯆꯥ ꯔꯣꯍꯤꯅ ꯌꯥꯍꯤꯞꯈꯤꯕ ꯃꯐꯝ ꯑꯁꯤ ꯐꯥꯎꯕ ꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯀꯗꯕꯅꯤ ꯑꯩ ꯑꯃꯗꯤ ꯈꯨꯂꯥꯛꯄ ꯑꯅꯤꯅ ꯆꯤꯔꯨ ꯈꯨꯜꯒꯤ ꯆꯪꯐꯝ ꯑꯃꯗꯤ ꯊꯣꯛꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯍꯧꯔꯛꯀꯅꯤ ꯑꯗꯨꯒ ꯈꯨꯜꯒꯤ ꯄꯥꯈꯪ ꯈꯔꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯊꯤꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯈꯔ ꯑꯃꯅ ꯖꯦꯛꯀꯤ ꯃꯃꯥꯒ ꯂꯣꯏꯅꯗꯨꯅ ꯖꯦꯛꯇꯨ ꯊꯤꯕ ꯐꯪꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯖꯦꯛ ꯑꯁꯤ ꯐꯪꯂꯕꯗꯤ ꯊꯕꯛ ꯄꯨꯝꯕ ꯂꯥꯏꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯊꯋꯥꯏ ꯊꯥꯒꯅꯤ ꯑꯗꯨꯒ ꯇꯧꯒꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯍꯌꯦꯡ ꯅꯠꯇꯅ ꯑꯇꯩ ꯃꯇꯝꯗ ꯇꯧꯕ ꯉꯝꯂꯣꯏ ꯑꯗꯨꯁꯨ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯁ꯭ꯋꯥꯏꯗ ꯍꯧꯒꯗꯕꯅꯤ ꯑꯗꯨꯅ ꯏꯆꯥꯁꯥ ꯅꯁꯥ ꯅꯁꯥꯅ ꯄꯥꯏꯅꯕ ꯃꯩꯅꯝ ꯑꯗꯨ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯨꯔꯣ ꯑꯗꯨꯒ ꯂꯣꯏꯔꯕ ꯇꯨꯡꯗ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯎ ꯑꯩ ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯒꯗꯕ ꯑꯗꯨ ꯑꯩꯅ ꯇꯧꯕꯤꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯕꯗꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯁꯣꯝꯗꯅ ꯔꯨꯍꯤꯒꯤ ꯊꯋꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯜꯂꯒꯅꯤ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯔꯣꯁꯟ ꯑꯃꯗꯤ ꯊꯣꯏꯕ ꯑꯅꯤꯗꯣ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯍꯧꯔꯤꯕ ꯍꯟꯊꯣꯏ ꯑꯃꯗꯤ ꯖꯦꯛꯇꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯄꯨꯔꯛꯅꯕ ꯔꯣꯁꯟ ꯑꯃꯗꯤ ꯊꯣꯏꯕꯕꯨ ꯃꯥꯡꯗ ꯆꯠꯍꯟꯗꯨꯅ ꯔꯨꯍꯤꯒꯤ ꯊꯋꯥꯏꯅ ꯇꯨꯡꯗ ꯏꯟꯅꯔꯛꯇꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯔꯣꯁꯟꯅ ꯀꯧꯔꯛꯏ ꯚꯥꯏ ꯖꯦꯛ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯖꯦꯛ ꯑꯃꯗꯤ ꯍꯟꯊꯣꯏ ꯑꯅꯤꯗꯣ ꯊꯣꯛꯂꯛꯀꯦ ꯇꯧꯔꯛꯄꯗ ꯀꯥ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯕꯣꯔꯤꯁꯅ ꯅꯈꯣꯏ ꯑꯅꯤ ꯅꯨꯄꯤꯁꯤꯒꯤ ꯂꯥꯡꯗ ꯊꯨꯒꯅꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯃꯥꯟꯅꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯕꯥꯅꯤꯒꯤ ꯊꯋꯥꯏꯕꯨꯁꯨ ꯃꯍꯥꯛꯅ ꯁꯥꯟꯅꯕꯤꯈ꯭ꯔꯒꯅꯤ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨ ꯇꯥꯗ꯭ꯔꯗꯨꯅ ꯍꯟꯊꯣꯏꯗꯣ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯍꯟꯊꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯔꯣꯁꯟ ꯑꯃꯗꯤ ꯊꯣꯏꯕ ꯑꯅꯤꯗꯣ ꯎꯖꯕ ꯐꯪꯕꯗ ꯍꯔꯥꯎꯅ ꯀꯣꯟꯁꯤꯟꯖꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯚꯥꯏ ꯅꯈꯣꯏ ꯑꯅꯤ ꯅꯍꯥꯟꯈꯩ ꯀꯥꯏꯗ ꯂꯩꯔꯨꯒꯦ ꯊꯣꯏꯕꯅ ꯑꯩꯈꯣꯏꯗꯤ ꯃꯐꯝ ꯐꯖꯕ ꯌꯦꯡꯂꯨꯕꯅꯤ ꯔꯤꯌꯣꯁꯨ ꯃꯐꯝꯗꯨꯗ ꯂꯩꯍꯧꯋꯤ ꯑꯗꯣ ꯚꯥꯏ ꯖꯦꯛꯇꯤ ꯎꯗꯦ ꯀꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯍꯟꯊꯣꯏꯅ ꯀꯥꯗ ꯂꯩꯍꯧꯕꯅꯦ ꯑꯩ ꯀꯧꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯟꯊꯣꯏ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯖꯦꯛꯇ ꯍꯥꯏꯔꯔꯤ ꯋꯥꯍꯩꯗꯨ ꯇꯥꯔꯗꯨꯅ ꯖꯦꯛ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯑꯅꯤꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯅꯕꯥꯅꯤꯗꯤ ꯅꯍꯥꯟꯈꯩ ꯀꯥꯏꯗ ꯂꯩꯔꯨꯒꯦ ꯔꯣꯁꯟꯅ ꯃꯐꯝ ꯐꯖꯕ ꯀꯗꯥꯏꯗ ꯂꯩꯒꯦ ꯌꯦꯡꯂꯨꯕꯅꯤ ꯃꯐꯝ ꯑꯗꯣ ꯐꯪꯂꯦ ꯑꯗꯨꯅ ꯅꯕꯥꯅꯤꯁꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯔꯤꯌꯣꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯦ ꯅꯣꯏ ꯀꯧꯔꯨꯁꯦ ꯍꯥꯏꯕꯕꯨ ꯌꯥꯗꯦ
ꯑꯗꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣꯗꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯅꯤꯗꯣ ꯊꯋꯥꯏꯗꯨꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯄꯨꯔꯛꯂꯤ ꯁꯣꯝꯗꯅ ꯇꯣꯝꯆꯥꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯍꯌꯦꯡꯒꯤ ꯊꯧꯔꯝꯁꯤꯗ ꯇꯧꯒꯗꯕ ꯆꯪꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯉꯁꯤ ꯂꯣꯏꯅ ꯊꯤꯔꯁꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯁꯥ ꯇꯥꯟꯕ ꯃꯇꯝꯗ ꯁꯥꯕꯧꯒꯤ ꯃꯇꯨꯒꯨꯝꯕ ꯐꯪꯂꯛꯄ ꯂꯩꯒꯗ꯭ꯔꯥ ꯃꯔꯨꯡꯅ ꯂꯩꯒꯅꯤ ꯏꯇꯥꯎ ꯇꯣꯝꯆꯥꯅ ꯑꯗꯨꯒ ꯔꯣꯍꯤꯅ ꯃꯥꯅ ꯄꯥꯏꯔꯝꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛꯀꯨꯝꯕ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯁꯦꯠꯂꯝꯕꯒꯨꯝꯕꯗꯤ ꯂꯩꯒꯗ꯭ꯔꯥ ꯃꯔꯨꯡꯅ ꯑꯗꯨꯃꯗꯤ ꯂꯩꯔꯝꯂꯣꯏ ꯏꯇꯥꯎ ꯇꯣꯝꯆꯥꯅ ꯃꯥꯒꯤ ꯐꯣꯇꯣꯒꯨꯝꯕꯗꯤ ꯃꯔꯨꯡꯅ ꯂꯩꯒꯅꯤ ꯑꯗꯨꯕꯨꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯆꯥꯅꯨꯄꯤ ꯑꯩꯒꯤ ꯎꯄꯨ ꯃꯆꯥꯗ ꯀꯔꯤꯒꯨꯝꯕ ꯐꯤ ꯑꯃꯨꯕ ꯑꯃꯅ ꯌꯣꯝꯁꯤꯜꯂꯒ ꯂꯩꯕꯗꯨ ꯄꯨꯊꯣꯔꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯉꯝꯈꯩꯅꯨꯗꯨ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯃꯄꯥꯗ ꯄꯤꯔꯔꯦ ꯃꯔꯨꯡꯁꯨ ꯄꯣꯠ ꯑꯗꯨ ꯂꯧꯗꯨꯅ ꯐꯣꯇꯣ ꯑꯗꯨ ꯂꯧꯊꯣꯔꯛꯄꯗ ꯉꯝꯈꯥꯏꯅꯨꯅ ꯉꯛꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯄꯥ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯅꯤ ꯅꯍꯥꯟ ꯃꯈꯣꯏ 5 ꯆꯠꯈꯤꯕꯗꯨꯗ ꯌꯥꯎꯕꯗꯣ ꯋꯥꯍꯩꯁꯤ ꯍꯥꯏꯔꯛꯄꯗ ꯏꯆꯟꯗꯨ ꯆꯪꯂꯛꯇꯨꯅ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯖꯦꯛ ꯑꯗꯨ ꯑꯣꯏꯔꯝꯈꯤ ꯃꯕꯨꯡ ꯇꯣꯝꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯀꯔꯝꯅꯅꯣ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ